United States of America gi Austin City da pangthokpa IndieMeme Film Festival Englishing aniga kungamari da Romi Meitei gi film Eikhoigi yum Our Home na Best Narrative Feature gi winner Audience Choice Award phangle. Festival asi Austin USA da April 12 dagi 13 fawba pangthokpani. South Asia da puthokpa film kuntraga manga singi changdamnabada hariba mana asi phangbani. Film asi malem asida paikhatliba chawkhat khontang khudimak mahawshabu ngak senbiba mathau tai haina paujel puba film amani. Film asi mamangda lemjaningai oiraba International Critic Forum na FIPRESCI Award for the Best International Film mana pikrabani. Loinana Manipur State Film Award tashu Best Feature Film amadi atopa award manga amasu fangraba film amani. Film asida Master Priyojit Nganthoibi Vumeshwar Sori Sanjamna Saktam Langli. Sound Designer Devajit Gyan. Cinematography da Johnny Amadi Bikram na oiri. Production Designer Demba Meitei Amadi. Film asi thangalakpa Living Frames ki makada Shital Chingsubam Amadi Romi Meitei na puthokpani. Film asi April tang kungani thoida haugadoriba nimfuga manga shuba Moscow International Film Festival da shu utnaba official selection fangkre. ऐसे यूनपो तांबला कोई तो तार है इपाई पुन थम्बिरंबान नौरेल दुचित न पायु ताइबंगी इयाई थक्सी